ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯆꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯌꯥꯅꯨꯄꯥ ꯇꯣꯝꯆꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯪꯈꯣꯜ ꯄꯣꯠꯆꯩꯁꯤꯡ ꯊꯥꯔꯤ꯫ ꯃꯥꯏꯃꯨꯅ, ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯎꯗꯩ ꯇꯥꯕꯒꯨꯝ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯗ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯁꯤꯜꯂꯤ꯫ ꯃꯦꯝꯆꯥꯅ, ꯑꯃꯔꯣꯝꯗ ꯍꯥꯏꯔꯕꯗꯤ ꯃꯁꯤꯅ ꯑꯗꯨꯝ ꯐꯔꯦꯗ ꯃꯣꯏꯕꯥꯖꯤ꯫ ꯒꯟꯖꯥꯗ ꯉꯥꯎꯕ ꯅꯨꯄꯥ ꯌꯨꯔꯥꯏ ꯆꯨꯕꯗ ꯂꯩꯔꯒ ꯋꯥꯗꯣꯏ ꯁꯔꯨꯛꯄꯗꯤ꯫ ꯑꯗꯨꯒꯤꯗꯤ ꯐꯕ, ꯑꯗꯨꯗ ꯁꯤꯡꯕ ꯑꯁꯤꯗꯒ ꯈꯔ ꯁꯤꯡꯂꯕꯗꯤ ꯐꯒꯗꯕ꯫ ꯍꯣ, ꯄꯪꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯕꯥꯖꯤ? ꯅꯌꯥ ꯅꯨꯄꯥ ꯇꯣꯝꯆꯥꯅ ꯑꯩꯈꯣꯏꯗ ꯌꯥꯋꯣꯡ ꯏꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡꯒ ꯄꯥꯡꯗꯅ꯫ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯉꯦ ꯍꯥꯏꯕꯕꯨ ꯃꯥ ꯉꯥꯡꯅꯕꯗ ꯑꯩꯗꯤ ꯊꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯗ꯭ꯔꯥ ꯆꯤꯡꯅꯔꯦꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇ, ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯪꯈꯣꯜ ꯁꯨꯕ ꯍꯧꯔꯛꯄꯗꯒꯤ ꯊꯥꯔꯤꯕ ꯍꯪꯒꯥꯝ ꯀꯣꯕꯤꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯥꯏꯔꯛꯎ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯃꯈ꯭ꯋꯥꯡ ꯑꯁꯤ ꯃꯦꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯇꯥꯈ꯭ꯔꯕꯒꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ꯫ ꯍꯣꯏꯅꯦꯍꯦ ꯅꯨꯄꯥ, ꯀꯔꯤ ꯌꯦꯡꯂꯤꯕꯖꯥꯠꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯇꯣꯝꯆꯥ, ꯃꯀꯨꯕꯣꯛꯀ ꯃꯅꯦꯝꯕꯣꯛꯀꯅ ꯍꯪꯒꯥꯝ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯊꯝꯅꯥ ꯃꯊꯛꯇ ꯍꯪꯉꯣꯏ ꯃꯌꯥꯝꯅ ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯊꯝꯅꯥꯗ ꯇꯣꯡ ꯇꯧꯗꯨꯅ ꯁꯥꯟꯅꯕꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯍꯩ, ꯑꯄꯪꯕ ꯍꯪꯉꯣꯏ ꯃꯆꯥꯗꯪꯁꯨ ꯆꯣꯡꯈꯠꯂꯨꯅꯦꯍꯦ ꯊꯝꯅꯥ ꯃꯊꯛ ꯑꯗꯨꯗ꯫ ꯏꯍꯦ, ꯆꯣꯡꯈꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯪꯉꯣꯏ ꯃꯆꯥꯁꯦ꯫ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦꯅꯦ ꯑꯃꯨꯛ꯫ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯒ ꯊꯥꯡꯒꯠꯄꯤꯔꯁꯤꯔꯅꯦ ꯁꯤꯕꯣ? ꯍꯣꯏꯗ, ꯀꯨꯝꯂꯒ ꯊꯝꯅꯥ ꯃꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯒꯦ ꯍꯦꯛꯇ, ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯏꯃꯨꯅ, ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ ꯅꯪꯕꯨ, ꯅꯌꯥ ꯅꯨꯄꯥ ꯑꯄꯪꯖꯥꯎ ꯑꯁꯦ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯈꯤꯗꯧꯔꯦꯅꯦ꯫ ꯑꯣꯟꯊꯣꯡꯅ ꯇꯟꯗꯦꯗꯀꯣ ꯅꯨꯄꯥ ꯅꯪꯁꯦ꯫ ꯏꯪꯈꯣꯜ ꯁꯨꯗꯈꯩ ꯅꯌꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯂꯒ ꯂꯩꯔꯗꯅ꯫ ꯍꯥꯏ, ꯌꯦꯡꯂꯒ ꯂꯩꯕ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯎꯕꯅꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕ, ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯖꯅꯤ, ꯌꯦꯡꯕꯤꯔꯨꯅꯨ꯫ ꯍꯣꯏ, ꯎꯔꯁꯨꯅꯦ ꯎꯗꯕ ꯁꯥꯔꯒ ꯂꯩꯔꯒꯦ ꯑꯩ꯫ ꯇꯣꯝꯆꯥ ꯂꯨꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯂꯒ ꯍꯪꯉꯣꯏ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯊꯥꯡꯒꯠꯇꯣꯏꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯎꯈꯤꯕ ꯍꯪꯉꯣꯏ ꯃꯆꯥ ꯑꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗꯕꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯃꯆꯥꯁꯤꯡꯗꯨ ꯐꯥꯗꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯂꯣꯏꯔꯤ, ꯏꯁꯤꯡ ꯑꯔꯨꯕ ꯑꯗꯨ ꯇꯣꯝꯆꯥꯅ ꯍꯪꯉꯣꯏ ꯃꯆꯥ ꯐꯥꯅꯕ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯩ ꯅꯩꯔꯤ ꯏꯁꯤꯡꯗꯨ꯫ ꯊꯥꯔꯤꯛ ꯏꯃꯨꯡꯗꯒꯤ ꯍꯦꯟꯖꯥꯡ ꯃꯟꯒꯦ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯨꯈ꯭ꯔꯤꯗ ꯑꯉꯥꯡ ꯂꯝꯍꯦꯟꯕ ꯑꯃꯒꯨꯝꯅ ꯏꯁꯤꯡ ꯅꯩꯈꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯎꯔꯛꯏ꯫ ꯅꯨꯄꯥ, ꯀꯔꯤꯅꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯧꯔꯤꯗꯨꯕꯣ? ꯀꯥꯔꯣ ꯁꯠ-ꯁꯠ, ꯏꯁꯤꯡꯗ ꯂꯣꯏꯅ ꯅꯩꯔꯝꯂꯅꯤꯌꯦ꯫ ꯅꯨꯄꯤ, ꯅꯣꯏꯅ ꯈꯪꯄꯣꯟꯇꯦꯗ, ꯍꯪꯉꯣꯏ ꯃꯆꯥꯁꯦ ꯏꯔꯛꯅꯔꯒ ꯁꯤꯗꯧꯔꯦ ꯊꯝꯅꯥ ꯃꯊꯛ ꯑꯁꯤꯗ ꯆꯣꯡꯈꯠꯄ ꯉꯝꯗꯗꯅ꯫ ꯍꯣ, ꯉꯥꯎꯔꯕꯣ ꯅꯨꯄꯥ ꯅꯪꯕꯣ? ꯏꯁꯤꯡꯒꯤ ꯃꯆꯥ ꯍꯪꯉꯣꯏꯗꯨꯕꯨ ꯏꯁꯤꯡꯗ ꯏꯔꯛꯅꯅꯤ ꯍꯥꯏꯔꯤꯗꯨꯕꯣ? ꯈꯔ ꯊꯨꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯊꯛꯇ, ꯏꯃꯥꯒ ꯄꯥꯕꯒꯅꯅꯦ ꯉꯥꯡꯕ ꯇꯥꯔꯦ꯫ ꯍꯣꯏ, ꯀꯥꯔꯛꯑꯒꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯧꯕ ꯀꯥꯎꯏꯅꯦ, ꯏꯀꯨꯕꯣꯛꯅ ꯍꯪꯒꯥꯝ ꯀꯣꯕꯤ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯆꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯉꯥꯡꯗꯅ ꯏꯪꯈꯣꯜꯗ ꯍꯦꯟꯖꯥꯡ ꯃꯟꯕ ꯆꯪꯉꯛꯏ꯫ ꯄꯦꯠꯂꯕꯅꯤꯗ ꯑꯩꯗꯤ, ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ ꯍꯥꯏꯕ? ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯣ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯄꯪꯕ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤꯅꯦ ꯉꯁꯤ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯪꯉꯤꯁꯦ꯫ ꯌꯥꯔꯦ, ꯏꯃꯥꯒꯤꯗꯤꯅꯦ ꯋꯥ ꯑꯃꯕꯨ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯆꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯗꯨ ꯕꯥꯇꯤꯟ ꯑꯅꯤꯗ ꯍꯣꯜꯂꯒ ꯄꯦꯔꯦꯗ ꯍꯥꯞꯂꯒ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯏ꯫ ꯃꯥꯅ ꯑꯁꯨꯝ ꯏꯁꯤꯡ ꯆꯥꯏꯔꯛꯄꯗ ꯀꯣꯕꯤ ꯇꯤꯟꯅ ꯀꯣꯕꯤ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯏꯁꯤꯡ ꯆꯥꯏꯕꯗꯨ ꯂꯦꯞꯂꯒ ꯇꯤꯟꯗꯨꯕꯨ ꯏꯁꯤꯡ ꯆꯣꯠꯇꯅꯕ ꯀꯣꯕꯤ ꯃꯅꯥ ꯐꯖ-ꯐꯖꯕ ꯈꯜꯂꯒ ꯍꯦꯛꯇꯣꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯏꯃꯨꯅ ꯍꯪꯂꯛꯏ꯫ ꯇꯣꯝꯆꯥ, ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯀꯣꯕꯤ ꯃꯅꯥ ꯑꯗꯨꯕꯣ? ꯏꯀꯨꯕꯣꯛ, ꯀꯣꯕꯤꯗ ꯂꯩꯕ ꯇꯤꯟꯁꯤꯡꯁꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯗ ꯆꯣꯠꯂꯅꯤ, ꯑꯗꯨꯅ ꯀꯣꯕꯤ ꯃꯅꯥ ꯑꯁꯤꯅ ꯀꯨꯞꯂꯒ ꯊꯝꯕꯤꯒꯦ ꯇꯧꯕꯅꯦ ꯏꯀꯨꯕꯣꯛ꯫ ꯇꯤꯟꯗꯨꯗꯤ ꯆꯣꯠꯅꯤꯡ ꯆꯣꯠꯆꯁꯅꯨꯅꯦ,
ꯅꯪꯒꯤ ꯏꯁꯤꯡ ꯆꯥꯏꯐꯝ ꯊꯣꯛꯄꯗꯣ ꯆꯥꯏꯌꯨꯅꯦ ꯅꯪꯕꯨ ꯇꯣꯝꯆꯥ ꯏꯀꯨꯕꯣꯛ ꯏꯁꯤꯡ ꯆꯣꯠꯄꯒꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯥꯔꯗꯤ ꯇꯤꯟꯁꯤꯡꯁꯦ ꯏꯍꯦ ꯇꯤꯟꯒꯤ ꯑꯃꯨꯛ ꯅꯪꯅ ꯋꯥꯕꯤꯗꯅ ꯂꯩꯔꯕ꯭ꯔꯣ ꯍꯥ ꯉꯁꯤ ꯃꯥꯏꯃꯨ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯀꯦ ꯇꯧꯏꯀꯣ ꯏꯀꯨꯕꯣꯛ ꯃꯆꯤꯡꯕꯨ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯃꯈꯣꯡ ꯄꯥꯟꯕ꯭ꯔ ꯏꯀꯨꯕꯣꯛ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯀꯣꯕꯤ ꯃꯅꯥ ꯍꯦꯛꯄꯗꯤ ꯂꯦꯞꯇꯦ ꯇꯣꯝꯆꯥ ꯃꯥꯏꯃꯨ ꯀꯣꯕꯤꯁꯤꯡꯗꯣ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯣꯏ ꯇꯣꯝꯆꯥ ꯀꯣꯕꯤ ꯏꯁꯤꯡꯒꯗꯣ ꯑꯩ ꯑꯗꯨꯝ ꯆꯥꯏꯖꯍꯧꯔꯒꯦ ꯅꯪꯅꯅꯦ ꯑꯁꯣꯝ ꯃꯇꯥꯏ ꯊꯪꯕ ꯏꯪꯈꯣꯜ ꯎꯈꯥꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯂꯧꯊꯣꯔꯛꯎ ꯃꯆꯨ ꯈꯤꯇ ꯊꯥꯖꯤꯟꯒꯦ ꯑꯍꯣꯏ ꯏꯀꯨꯕꯣꯛ ꯂꯧꯊꯣꯛꯀꯦ ꯃꯦꯝꯆꯥꯅ ꯅꯌꯥ ꯅꯨꯄꯥꯗ ꯑꯃꯃꯨꯛ ꯍꯥꯏꯔꯤꯗꯣ ꯅꯨꯄꯥ ꯅꯪꯅꯦ ꯁꯂꯥꯛ ꯁꯥꯖꯅꯤꯀꯣ ꯏꯪꯈꯣꯜ ꯑꯁꯦ ꯁꯤꯡ ꯈꯨꯟꯇꯣꯛꯑꯣ ꯍꯥꯏꯔꯒ ꯁꯤꯡ ꯑꯣꯏꯅ ꯇꯥꯟꯊꯣꯛꯂꯒ ꯂꯩꯖꯔꯝꯃꯅꯤ ꯁꯣꯏꯔꯨꯗ ꯁꯣꯏꯔꯦꯗ ꯃꯥꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯁꯣꯏꯕꯨ ꯁꯣꯏꯗ꯭ꯔꯗꯤ ꯐꯩꯅꯦ ꯍꯣꯔꯦꯟ ꯁꯣꯏꯔꯒꯅꯦ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯛꯀꯅꯨ ꯊꯥꯔꯤꯛ ꯏꯪꯈꯣꯜꯗꯒꯤ ꯍꯦꯟꯖꯥꯡ ꯍꯦꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡ ꯆꯪꯂꯝꯗꯥꯏ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ ꯕꯥꯕꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯅꯣꯏꯒꯤꯗꯤ ꯈꯪꯗꯦ ꯏꯄꯥꯒꯤꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯅꯥꯟꯕꯒ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯤꯅꯦ ꯏꯃꯥꯅ ꯀꯔꯤ ꯆꯥꯅꯤꯡꯉꯤꯅꯣ ꯍꯣ ꯑꯩꯒꯤꯗꯤꯅꯦ ꯀꯥꯡꯍꯧ ꯑꯃꯕꯨ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯅꯥꯟꯕꯒ ꯑꯃ ꯏꯔꯣꯜꯂꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃ ꯉꯧꯔꯒꯦ ꯍꯣꯏ ꯉꯧꯔꯣ ꯑꯗꯣ ꯇꯣꯝꯆꯥꯒꯤ ꯑꯄꯥꯝꯕ ꯍꯦꯟꯖꯥꯡꯁꯨ ꯍꯪꯕꯤꯌꯨ ꯃꯥꯒꯤꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯏꯃꯥ ꯕꯥꯕꯒ ꯏꯃꯥꯒꯅ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕ ꯍꯦꯟꯖꯥꯡꯁꯦ ꯊꯣꯡꯂꯕ ꯍꯣꯔꯦꯟ ꯑꯩꯅ ꯆꯥꯛꯇꯣ ꯄꯨꯈꯝꯒꯤ ꯋꯥꯡꯃꯗ ꯐꯝꯕ ꯃꯤ ꯎꯗ ꯀꯩ ꯍꯥꯞꯂꯝꯃꯁꯨ ꯑꯗꯨꯝ ꯉꯝꯈ꯭ꯔꯅꯤ ꯆꯥꯁꯅꯨ ꯄꯥꯡꯒꯜ ꯐꯔꯤꯉꯩ ꯀꯜꯂꯤꯉꯩꯗ ꯆꯥꯗꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯒꯅꯤ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟ ꯆꯥꯕ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ ꯆꯥꯒꯗ꯭ꯔꯣ ꯆꯥꯛ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯏꯃꯥ ꯑꯩ ꯑꯗ ꯆꯥꯛ ꯌꯥꯝ ꯆꯥꯔꯤ ꯃꯇꯤꯛꯅꯦ ꯄꯪꯕꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯦ ꯃꯥꯗꯤ ꯐꯔꯦ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯐꯝ ꯊꯣꯛꯄꯗꯣ ꯊꯣꯡꯂꯨꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥꯅ ꯍꯪꯂꯛꯂꯅꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯆꯥ ꯃꯀꯨꯕꯣꯛꯅ ꯁꯤꯡ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯐꯅ ꯍꯧꯔꯤꯕ ꯁꯤꯡ ꯄꯥꯝꯕꯤꯗꯨ ꯄꯥꯝꯕꯤ 2-3 ꯂꯥꯝꯗꯨꯅ ꯐꯣꯏꯔꯒ ꯁꯝꯕꯟꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯑꯍꯧꯕ ꯁꯤꯡꯗꯨ ꯐꯨꯛꯅꯕ ꯍꯣꯠꯅꯕꯗ ꯑꯁ ꯋꯥꯏ ꯏꯀꯨꯕꯣꯛ ꯑꯉꯧꯕꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯧꯔꯤꯕ ꯁꯤꯡ ꯑꯁꯤꯕꯨ ꯐꯨꯛꯇꯣꯛꯑꯣ ꯍꯥꯏꯗꯅ ꯐꯨꯛꯇꯠꯄꯗ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯈꯔ ꯍꯦꯟꯅ ꯆꯪꯂꯅꯤ ꯍꯥꯟꯅꯗꯒꯤ ꯉꯥꯎꯗꯤ ꯐꯖꯅ ꯉꯥꯎꯏꯀꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯑꯁꯨꯛ ꯐꯖꯅ ꯍꯧꯔꯤꯕ ꯁꯤꯡꯁꯦ ꯐꯨꯛꯇꯠꯂꯒ ꯃꯆꯨ ꯊꯥꯖꯤꯅꯦ ꯍꯥꯏꯔꯤꯁꯦ ꯂꯣꯏꯔꯦ ꯋꯥꯏ ꯁꯪꯉꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯎꯈꯥꯗ ꯍꯛꯀꯥꯝꯗꯨꯝ ꯆꯠꯂꯛꯏꯅꯦ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯍꯛꯀꯥꯝ ꯆꯠꯂꯛꯑꯦꯕ ꯀꯥꯟꯅꯗꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯎꯈꯥꯗ ꯇꯨꯝꯊꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯈ꯭ꯋꯥꯡꯌꯦꯠ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯥꯈꯣꯛꯂꯒ ꯃꯥꯏꯃꯨꯠꯆꯅ ꯃꯈꯣꯡ ꯁꯣꯝꯕ ꯂꯣꯏꯕꯒ ꯃꯌꯥ ꯅꯨꯄꯥꯅ ꯁꯤꯡ ꯂꯧꯊꯣꯛꯄ ꯆꯠꯈꯤꯕꯗꯨ ꯀꯗꯥꯏ ꯌꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯃꯥꯡꯂꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯗꯨꯛ ꯋꯥꯅ ꯁꯥꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯥꯈꯤꯕ ꯁꯤꯡ ꯑꯁꯤꯗꯤ ꯏꯪꯈꯣꯜ ꯋꯥꯡꯕꯗ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯗꯨꯅ ꯂꯩꯔꯦꯗꯅ ꯃꯦꯝꯆꯥꯅ ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯅꯨꯄꯥ ꯊꯣꯛꯑꯕ ꯑꯃ ꯇꯧꯅꯤ ꯍꯥꯏꯗꯅ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯥꯡꯂꯕ ꯅꯠꯇ꯭ꯔꯣ ꯁꯤꯡ ꯐꯩꯗꯣꯝ ꯑꯁꯥꯡꯕ 3ꯗꯣ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯜꯂꯦꯗꯅ ꯁꯤꯡ ꯃꯅꯥꯎꯁꯨ ꯌꯥꯝ ꯇꯥꯔꯝꯈꯤꯔꯣꯏ ꯋꯥꯅ ꯊꯥꯈꯤꯕ ꯁꯤꯡꯅꯤ ꯑꯗꯨꯅ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅꯅꯦ ꯄꯨꯂꯞ ꯍꯦꯟꯖꯥꯡ ꯊꯣꯡꯂꯒ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯁꯤ ꯍꯥꯏ ꯅꯨꯄꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯌꯥ ꯅꯨꯄꯥ ꯑꯁꯤꯡꯕꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯩꯗꯧꯉꯩꯅꯣ ꯃꯥꯅ ꯁꯤꯡꯉꯛꯇꯣꯏꯕ ꯑꯁꯤꯕꯣ ꯍꯣ ꯁꯤꯡꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯁꯤꯡꯖꯔꯛꯑꯁꯅꯤ ꯃꯣꯏ ꯃꯄꯥ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯃꯗꯨꯒꯤ ꯑꯄꯪꯕ ꯑꯉꯥꯡꯗꯣ ꯕꯨꯙꯨꯅꯤꯀꯣ ꯕꯨꯙꯨ ꯄꯪꯕꯗ ꯁꯟꯒ ꯄꯔꯃꯥꯟ ꯇꯧꯕ ꯌꯥꯔꯕ ꯕꯨꯙꯨ ꯖꯥꯎꯅꯤ ꯃꯥꯏꯃꯨ ꯉꯥꯡꯗꯅ ꯂꯥꯛꯏ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡꯂꯣꯝꯗ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯇꯧꯕꯗꯨꯗ ꯌꯦꯡꯂꯛꯏ ꯃꯌꯥ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯅꯥꯈꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯇꯧꯔꯦꯗꯣ ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯟꯕꯁꯦ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯑꯍꯧꯕꯁꯤꯡ ꯃꯈꯩ ꯐꯣꯏꯗꯠꯂꯒ ꯎꯈꯥꯁꯤꯗ ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯅꯥꯈꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯗꯅ ꯍꯥꯏ ꯇꯣꯝꯆꯥ ꯍꯧꯒꯠꯂꯣ ꯂꯥꯎꯋꯣ ꯇꯣꯝꯆꯥ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯁꯤꯡꯅ ꯂꯧꯊꯣꯛꯇ꯭ꯔꯦ ꯇꯥꯔꯒ ꯂꯩꯔꯦ ꯆꯨꯝꯅ ꯍꯧꯔꯒ ꯂꯩꯕ ꯁꯤꯡ ꯑꯊꯥꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯐꯨꯛꯇꯣꯛꯂꯒ ꯏꯪꯈꯣꯜ ꯋꯥꯡꯃꯗ ꯆꯤꯡꯗꯧꯅ ꯄꯩꯔꯒ ꯂꯩꯔꯦ
ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯊꯋꯥꯏꯅ ꯍꯔꯥꯎꯗꯣꯏꯅꯣ? ꯇꯣꯝꯆꯥ, ꯇꯣꯝꯆꯥ, ꯍꯥꯏ ꯇꯣꯝꯆꯥ! ꯇꯣꯝꯆꯥ ꯃꯀꯨꯕꯣꯛꯅ ꯀꯟꯅ ꯀꯟꯅ ꯀꯧꯕꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯀꯨꯕꯣꯛ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ, ꯁꯛꯇꯥ ꯊꯤ! ꯀꯗꯥꯏꯗ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯒꯦ? ꯆꯥꯛꯀ ꯂꯩꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯖꯅ ꯍꯧꯔꯤꯕ ꯁꯤꯡ ꯄꯥꯝꯕꯤꯁꯦ ꯐꯣꯏꯗꯠꯂꯤꯕꯗꯤ? ꯇꯣꯝꯆꯥ ꯃꯀꯨꯕꯣꯛꯅ ꯑꯗꯨꯝꯅ ꯈꯪꯉꯩ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯈꯣꯠꯂꯒ ꯈꯨꯝꯂꯛꯏ, ꯏꯀꯨꯕꯣꯛꯅ ꯁꯤꯡ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯤꯗꯨꯗꯤ, ꯑꯗꯨꯗ ꯑꯩꯁꯨ ꯁꯤꯡꯁꯦ ꯐꯣꯏꯗꯠꯂꯒ ꯂꯪꯊꯣꯛꯆꯕꯅꯦ ꯏꯀꯨꯕꯣꯛ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯩ ꯊꯥꯅꯕ ꯁꯤꯡ ꯑꯀꯪꯕ ꯃꯌꯥꯝ ꯑꯃ, ꯄꯣꯠ ꯆꯩ ꯊꯥꯅꯕ ꯐꯩꯗꯣꯝ ꯃꯊꯛ ꯑꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯗꯤ ꯈꯨꯟꯇꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯑꯄꯪ ꯅꯪꯕꯣ! ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯅꯤ ꯍꯥꯏꯒꯦ ꯏꯀꯨꯕꯣꯛ? ꯏꯀꯨꯕꯣꯛꯅ ꯁꯦꯡꯅꯁꯨ ꯍꯥꯏꯗꯕꯅꯤꯅ ꯑꯩꯗꯤ ꯑꯍꯧꯕꯁꯤꯡ ꯑꯣꯏꯅ ꯂꯣꯏꯅ ꯐꯨꯛꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯩ ꯑꯄꯪꯕ, ꯌꯥꯔꯦ, ꯅꯀꯣꯛꯀꯗꯣ ꯍꯣꯠꯆꯤꯟꯅꯔꯅꯨ, ꯌꯦꯡꯅꯤꯡꯗꯦꯅꯦ ꯍꯩ! ꯅꯪ ꯑꯃ ꯆꯠꯂꯣ ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯗꯤ ꯌꯥꯝ ꯐꯖꯅ ꯊꯕꯛ ꯇꯧꯕꯅꯤꯀꯣ, ꯑꯃꯨꯛꯇꯁꯨ ꯍꯥꯏꯅꯍꯜꯂꯨ꯫ ꯑꯣꯟꯅ ꯇꯩꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯦ꯫ ꯆꯠꯂꯣ, ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪ ꯀꯇꯟ! ꯑꯩꯕꯨ ꯀꯇꯟꯅꯦ ꯀꯥꯏꯅ? ꯀꯇꯟꯗꯤ ꯏꯀꯨꯕꯣꯛꯅꯦ꯫ ꯊꯕꯛ ꯇꯟꯃꯟꯗꯅ ꯏꯀꯨꯕꯣꯛꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯆꯥꯏꯌꯨ, ꯁꯤꯡ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯤꯗꯣ꯫ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯉꯥꯡꯂꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯦꯝꯆꯥꯅ ꯂꯥꯎꯔꯛꯏ, ꯀꯥꯟꯅꯗꯕꯗꯅꯦ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯂꯥꯛꯑꯣ꯫ ꯍꯣꯏ, ꯅꯪꯕꯨꯁꯨ ꯆꯒꯠ ꯆꯒꯠ ꯍꯦꯛ ꯉꯥꯡꯂꯗꯅ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯉꯁꯤ꯫ ꯑꯗꯨꯗ ꯊꯣꯛꯅꯕ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯄꯥꯕꯅ? ꯍꯦꯟꯅ ꯉꯥꯛꯁꯦꯟꯕꯤꯔꯅꯨ ꯅꯌꯥ ꯅꯨꯄꯥꯗꯨꯗ, ꯏꯀꯥꯏꯃꯟꯗꯅꯅꯦ ꯆꯥꯛ ꯆꯥꯗꯕ ꯇꯥꯔꯦ꯫ ꯇꯣꯝꯆꯥ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯊꯤꯒꯜꯂꯤ, ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯛꯂꯒ ꯏꯀꯥꯏꯕ ꯈꯥꯡꯂꯤꯅꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯂꯤ꯫ ꯊꯥꯔꯤꯛꯅ ꯈꯨꯖꯥꯝ ꯍꯩꯗꯣꯔꯛꯄꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯇꯣꯝꯆꯥꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯩ ꯐꯝꯃꯤꯁꯦ ꯎꯗ꯭ꯔꯣ ꯅꯨꯄꯤ ꯅꯪꯕꯣ? ꯊꯥꯔꯤꯛ ꯉꯛꯅ, ꯅꯨꯄꯥ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯈꯨꯖꯥꯝ ꯍꯩꯗꯣꯛꯐꯝ ꯑꯁꯤꯗ? ꯅꯠꯇꯦ, ꯈꯨꯖꯥꯝ ꯍꯩꯗꯣꯛꯐꯝ ꯑꯁꯤꯗ ꯐꯝꯗ꯭ꯔꯗꯤ ꯏꯌꯥ ꯌꯥꯗ꯭ꯔꯕ ꯅꯨꯄꯥ ꯅꯪꯕꯣ? ꯏꯀꯨꯕꯣꯛ ꯐꯪꯉꯤ, ꯑꯩꯉꯣꯟꯗ ꯄꯪꯉꯥꯡ ꯉꯥꯡꯉꯤ꯫ ꯅꯪ ꯐꯪꯉꯤ, ꯑꯩꯉꯣꯟꯗ ꯄꯪꯉꯥꯡ ꯉꯥꯡꯉꯤ꯫ ꯑꯩ ꯀꯣꯛ ꯉꯥꯎꯔꯦꯀꯣ? ꯅꯨꯄꯥ, ꯅꯪꯉꯣꯟꯗ ꯄꯪꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯆꯥꯅ ꯐꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯍꯣ, ꯏꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯃꯅꯤꯡ ꯊꯣꯡ ꯃꯌꯥꯁꯤꯗ ꯐꯝꯃꯤꯅꯤ꯫ ꯆꯪꯈ꯭ꯔꯣ ꯌꯥꯔꯤ ꯅꯪꯁꯨ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯅꯨꯄꯥꯅꯤꯗꯀꯣ ꯅꯪꯁꯦ ꯅꯨꯄꯥ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯤꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯔꯤ꯫ ꯃꯥꯏꯃꯨ ꯃꯌꯥ ꯅꯨꯄꯥꯅꯤ ꯁꯥꯗꯨꯅ ꯁꯨꯍꯟꯅꯤꯡꯕ ꯁꯤꯡꯍꯟꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯆꯥ, ꯅꯪꯕꯨ ꯁꯦꯜ ꯇꯥꯜꯂꯨꯅꯦ꯫ ꯑꯉꯥꯡꯁꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯛꯂꯕꯗꯤ ꯁꯦꯜꯒꯤ ꯁꯦꯜ ꯉꯥꯛꯇꯅꯤ ꯆꯪꯗꯣꯏꯁꯦ꯫ ꯍꯣꯏ ꯏꯀꯨꯕꯣꯛ, ꯍꯣꯔꯦꯟꯗꯒꯤ ꯇꯥꯟꯕ ꯍꯧꯔꯒꯦ ꯑꯩ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ꯫ ꯃꯀꯨꯕꯣꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯟꯖꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯁꯠ ꯈꯨꯝꯂꯛꯏ, ꯏꯟꯅꯤ, ꯍꯌꯦꯡ ꯃꯥꯅ ꯊꯣꯛꯑꯕ ꯑꯃ ꯇꯧꯖꯔꯛꯁꯅꯤ꯫ ꯑꯗꯨꯀꯥꯟꯗꯅꯅꯦ ꯄꯨꯊꯣꯛꯇꯅ ꯏꯁꯧꯗꯣ ꯇꯧꯕꯤꯌꯨ꯫ ꯊꯥꯔꯤꯛꯅ, ꯏꯃꯥ, ꯇꯨꯃꯤꯟ ꯂꯩꯔꯣꯕ ꯅꯪꯁꯨ꯫ ꯄꯥꯕꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡ ꯏꯃꯥ ꯅꯪꯁꯦ ꯑꯗꯨꯝ ꯍꯦꯛ ꯈꯨꯝꯃꯤꯍꯦ꯫ ꯅꯌꯥ ꯅꯨꯄꯥꯒ ꯄꯥꯕꯒ ꯊꯣꯛꯄ ꯁꯤꯟꯖꯔꯁꯅꯤ ꯍꯥꯏꯕ꯫ ꯍꯣꯏ, ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯖꯈ꯭ꯔꯒꯦ꯫ ꯑꯗꯣ ꯑꯩꯒꯤ ꯌꯥꯔꯛꯇꯗꯤ ꯇꯥꯗꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯅꯣꯏ꯫ ꯇꯥꯍꯜꯂꯣꯏ, ꯅꯠꯇ꯭ꯔꯅꯦ ꯇꯣꯝꯆꯥ? ꯇꯣꯝꯆꯥ ꯃꯥꯁꯨ ꯏꯄꯪ ꯄꯪꯈꯩ ꯈꯨꯝꯗꯣꯔꯛꯏ, ꯅꯠꯂꯤ ꯏꯀꯨꯕꯣꯛ, ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯤ꯫ ꯃꯦꯝꯆꯥꯅ, ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯤ ꯍꯥꯏꯖꯕꯒꯁꯨ ꯁꯥꯔꯤ꯫ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯅꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯥꯁꯨ ꯃꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯦꯜ ꯇꯥꯟꯕꯅꯦ ꯍꯥꯏꯗꯨꯅ ꯆꯤꯡ ꯂꯝꯕꯤ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥꯅ ꯌꯣꯝꯄꯥꯛ ꯑꯃꯒ ꯄꯥꯏꯔꯒ ꯆꯠꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯇꯣꯝꯆꯥ ꯅꯠꯇ꯭ꯔꯣ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯅꯪꯕꯣ? ꯑꯧ, ꯃꯥꯅꯤ ꯈꯨꯔꯥ, ꯑꯩ ꯇꯣꯝꯆꯥꯅꯦ꯫ ꯍꯥꯏ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯇꯣꯝꯆꯥ? ꯌꯣꯝꯄꯥꯛꯇꯨꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯄꯁꯨ ꯆꯠꯇ? ꯈꯨꯔꯥ, ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏ, ꯑꯗꯨꯅ ꯑꯩ ꯆꯤꯡꯗꯒꯤ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯇꯧꯕꯅꯤ ꯈꯨꯔꯥ꯫ ꯍꯣꯏ ꯑꯄꯪꯕ, ꯅꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯕꯣ꯫ ꯆꯤꯡꯗꯒꯤ ꯁꯦꯜ ꯇꯥꯜꯂꯨꯁꯣꯗꯤ ꯍꯥꯏꯔꯝꯂꯣꯏ꯫ ꯅꯠꯇꯤꯌꯦ ꯈꯨꯔꯥ꯫ ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ, ꯈꯨꯔꯥꯁꯨ ꯂꯧꯕꯨꯛ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯈꯨꯔꯥ꯫
ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯣ ꯃꯤꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯃ ꯇꯧ ꯇꯧꯔꯨ ꯇꯧꯔꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯄꯥꯝꯕ ꯇꯣꯝꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯤꯡ ꯌꯧꯔꯛꯂꯤ ꯆꯤꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯣꯝꯆꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟ ꯈꯖꯤꯛ ꯇꯧꯔꯒ ꯃꯥꯅ ꯇꯧꯒꯗꯕ ꯖꯒꯥ ꯑꯃ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯉꯁꯤꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯏꯃꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯁꯦꯜ ꯇꯥꯟꯕ ꯆꯠꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯇꯥꯜꯂꯝꯃꯅꯤ ꯁꯦꯜꯗꯣ ꯌꯥꯝꯅ ꯅꯌꯥ ꯅꯨꯄꯥ ꯑꯁꯤꯡꯕ ꯑꯗꯨꯅ ꯄꯨꯔꯛꯀꯅꯤ ꯁꯦꯜꯗꯣ ꯕꯣꯔꯥ ꯕꯣꯔꯥ ꯃꯀꯨꯕꯣꯛꯅ ꯍꯔꯥꯎꯖꯅꯕꯅꯤ ꯍꯥꯏꯗꯅ ꯅꯌꯥ ꯅꯨꯄꯥꯅ ꯍꯩ ꯅꯨꯄꯤ ꯅꯪꯕꯨ ꯉꯁꯤꯗꯤ ꯈꯔꯗꯤ ꯄꯨꯔꯛꯇꯧ ꯃꯥꯜꯂꯤꯅꯦ ꯆꯠꯈꯤꯕ ꯐꯅ ꯀꯨꯏꯔ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯥꯅꯤ ꯈꯪꯗꯅ ꯅꯌꯥ ꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯄꯨꯔꯛꯇꯣꯏꯁꯦ ꯅꯨꯄꯥ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯕꯥꯔꯩꯒꯤ ꯋꯥꯅꯤꯗ ꯌꯥꯔꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ ꯍꯣꯏ ꯁꯥꯟꯅꯒꯨꯝꯁꯤ ꯁꯣꯝꯗ ꯇꯣꯝꯆꯥ ꯃꯥꯗꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯂꯩꯕꯥꯛꯇꯨ ꯁꯨꯔꯨꯡꯒꯨꯝ ꯍꯨꯠꯇꯨꯅ ꯇꯧꯊꯣꯛꯂꯤ ꯃꯁꯥꯗꯨꯁꯨ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄ ꯑꯗꯨꯗ ꯍꯨꯃꯥꯡꯅꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯋꯥꯕꯅ ꯃꯌꯥꯒꯗꯨ ꯍꯥ ꯍꯥ ꯀꯥꯝꯂꯒ ꯍꯥꯏꯖꯔꯤ ꯃꯊꯟꯇ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯁꯦꯜ ꯇꯥꯟꯕꯁꯤꯗꯤ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯀꯅꯥꯅꯕꯨ ꯁꯦꯜ ꯇꯥꯟꯅꯩ ꯍꯥꯏꯒꯦ ꯑꯁꯨꯛ ꯋꯥꯅ ꯇꯥꯜꯂꯣꯏꯗ ꯑꯝꯇ ꯁꯦꯜꯒ ꯏꯀꯨꯕꯣꯛꯅ ꯑꯩ ꯋꯥꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯌꯨꯝꯗ ꯍꯜꯂꯒꯦꯗ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯁꯨꯛ ꯂꯨꯅ ꯇꯧꯔ ꯐꯥꯎꯕ ꯁꯦꯜꯗꯤ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯐꯪꯗꯦ ꯃꯤꯅ ꯁꯦꯜ ꯇꯥꯟꯅꯕꯅ ꯀꯃꯥꯏꯅ ꯇꯥꯟꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯇꯥꯟꯕꯗꯤ ꯁꯨꯡꯐꯪꯁꯨ ꯐꯪꯗꯦ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ ꯀꯥꯟꯅꯗꯦꯗ ꯍꯜꯂꯒꯦ ꯇꯣꯝꯆꯥ ꯌꯣꯝꯄꯥꯛ ꯑꯗꯨ ꯃꯔꯤꯡꯕꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯇꯧꯔꯨꯕꯒꯤ ꯃꯁꯥꯒꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯏꯔꯣꯏꯅ ꯂꯩꯌꯣꯜꯂꯨꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯥꯗꯨ ꯏꯋꯥ ꯋꯥꯎꯔꯗꯅ ꯃꯥꯏꯃꯨ ꯂꯥꯞꯇꯛꯅ ꯃꯌꯥ ꯅꯨꯄꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏ ꯉꯁꯤꯗꯤ ꯁꯦꯜ ꯇꯥꯟꯗꯤ ꯇꯥꯜꯂꯛꯂ ꯃꯥꯜꯂꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯃꯁꯥꯒꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯨꯕꯣꯛꯁꯦ ꯑꯩꯅ ꯁꯦꯜ ꯄꯨꯔꯛꯄ ꯉꯥꯏꯔꯤ ꯃꯥꯜꯂꯤꯅꯦ ꯃꯆꯤꯟꯗꯒꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤ ꯇꯣꯝꯆꯥꯅ ꯈꯔ ꯅꯛꯁꯤꯜꯂꯛꯄꯒ ꯃꯥꯏꯃꯨꯟ ꯍꯪꯉꯛꯏ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯁꯦꯜ ꯇꯥꯟꯕꯅꯤꯅ ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯛꯑꯕ ꯇꯣꯝꯆꯥ ꯃꯁꯤꯒꯤ ꯏꯀꯨꯕꯣꯛ ꯑꯁꯤꯅ ꯁꯦꯜꯗ ꯆꯣꯞꯄꯁꯦ ꯆꯣꯞꯄꯤꯗꯀꯣ ꯑꯩꯒꯤ ꯁꯛꯁꯦ ꯍꯦꯛ ꯎꯕꯒ ꯁꯦꯜ ꯍꯥꯟꯅ ꯍꯥꯏꯔꯛꯑꯦꯗꯣ ꯍꯣꯏ ꯇꯣꯝꯆꯥ ꯅꯪꯕꯨ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯅꯅꯥꯗꯕ ꯇꯥꯗ꯭ꯔꯣ ꯑꯁ ꯏꯀꯨꯕꯣꯛ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯇꯣꯛꯄꯒ ꯁꯦꯜ ꯇꯥꯟꯕ ꯆꯠꯄꯗꯣ ꯁꯦꯜ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦꯗ ꯐꯪꯉꯛꯇꯦ ꯏꯀꯨꯕꯣꯛ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯔꯤꯕ ꯅꯐꯤ ꯅꯔꯣꯜ ꯑꯗꯨꯁꯨ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯉꯥꯛꯇ ꯇꯩꯔꯒ ꯁꯦꯜꯁꯨ ꯐꯪꯉꯛꯇꯕ ꯏꯀꯨꯕꯣꯛꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯨꯗ ꯃꯃꯥꯡꯒꯤ ꯆꯤꯡꯈꯣꯡ ꯇꯥꯅ ꯆꯠꯂꯒ ꯂꯩꯕꯥꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯜꯂꯨꯕꯅꯤ ꯁꯦꯜ ꯂꯩꯔꯝꯗꯦꯗ ꯏꯀꯨꯕꯣꯛ ꯁꯦꯜ ꯑꯃꯠꯇ ꯐꯪꯉꯛꯇꯦ ꯑꯗꯨꯅ ꯃꯥꯏꯃꯨ ꯃꯌꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯊꯥꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯆꯤꯡꯈꯣꯡ ꯇꯥꯅ ꯆꯠꯂꯒ ꯂꯩꯕꯥꯛ ꯇꯧꯔꯨꯔꯤꯕꯅꯤꯅꯦ ꯅꯪ ꯍꯣꯏ ꯏꯀꯨꯕꯣꯛ ꯍꯣꯏ ꯏꯀꯨꯕꯣꯛ ꯀꯀꯥꯏꯗꯅꯁꯨ ꯈꯨꯝꯖꯁꯥꯔꯗꯅ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯁꯛꯇꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯛ ꯄꯪꯕ ꯖꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯑꯩ ꯊꯥꯖꯗꯦ ꯂꯥꯏꯕꯛ ꯊꯤꯗꯀꯣ ꯃꯥꯏꯃꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇꯔꯛ ꯑꯃꯈꯛ ꯐꯪꯖꯕ ꯏꯌꯥꯅꯨꯄꯥꯁꯦ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯒꯙꯥ ꯍꯥꯏꯕ ꯁꯥꯗꯨꯒ ꯄꯥꯡꯈꯛꯇ ꯁꯤꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯦ ꯒꯙꯥꯃꯨꯛ ꯆꯥꯅꯤꯡꯉꯥꯏꯔ ꯈꯪꯗꯦ ꯍꯅꯨꯔꯀꯥꯟꯁꯤꯗ ꯑꯩꯗꯤ ꯆꯤꯡꯗ ꯆꯠꯂꯒ ꯒꯙꯥ ꯐꯥꯕꯒ ꯉꯝꯖꯔꯔꯣꯏ ꯋꯥꯔꯦ ꯁꯦꯜ ꯇꯥꯜꯂꯨꯕꯗ ꯉꯥꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯆꯥ ꯃꯥꯁꯨ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯔꯤꯝꯅꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯣꯏ ꯄꯥꯕꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯔꯕꯣ ꯃꯣꯏ ꯄꯥꯕ ꯑꯩꯗꯤ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯨꯄꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ ꯆꯠꯂꯨ ꯑꯥꯗ ꯌꯦꯡꯅꯤꯡꯗꯦꯅ ꯁꯛꯇꯣ ꯍꯣꯏ ꯆꯠꯆꯔꯒꯦ ꯑꯩꯗ ꯁꯛꯄꯨꯗꯤ ꯌꯦꯡꯕꯤꯌꯣ ꯍꯥꯏꯖꯈꯤꯗꯦꯗ ꯃꯣꯏ ꯄꯥꯕꯗ ꯅꯅꯥꯏꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥ ꯉꯥꯛꯇꯅꯤ
ꯃꯥꯅ ꯉꯥꯡꯂꯛꯇꯣꯏꯁꯤ꯫ ꯇꯣꯝꯆꯥ ꯌꯣꯝꯄꯥꯛꯇꯣ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝꯗꯨꯗ ꯉꯛꯅ ꯍꯪꯉꯛꯏ꯫ ꯃꯣꯏ ꯇꯥꯗꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯔꯤꯕ? ꯁꯦꯜ ꯇꯥꯟꯕ꯫ ꯀꯗꯥꯏꯗ ꯁꯦꯜ ꯇꯥꯜꯂꯨꯔꯤꯕ ꯃꯣꯏ ꯇꯥꯗꯗꯤ? ꯑꯁ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯒꯤ ꯋꯥꯍꯪꯒ ꯇꯧꯁꯤꯜꯂꯛꯑꯦꯍꯦ ꯊꯥꯔꯤꯛ ꯅꯪꯁꯨ ꯑꯩꯉꯣꯟꯗ꯫ ꯑꯩ ꯋꯥꯔꯦ ꯈꯨꯝꯕꯗ ꯍꯪꯉꯛꯀꯅꯨ꯫ ꯁꯦꯜ ꯇꯥꯜꯂꯤꯅꯦꯅ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤꯅꯦ ꯑꯃꯠꯇ ꯇꯧꯕꯤꯔꯝꯃꯣꯏꯅꯦ ꯃꯣꯏ ꯇꯥꯗꯗꯤ꯫ ꯌꯥꯔꯦ ꯅꯪꯃꯁꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯏꯀꯨꯕꯣꯛꯀꯤ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏ꯫ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯃꯁꯛ ꯑꯁꯤ, ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯗꯅꯒ ꯉꯥꯡꯂꯤꯁꯦ꯫ ꯅꯨꯄꯥ ꯑꯃꯅꯦ ꯍꯥꯏꯕꯗ ꯄꯛꯆꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ꯫ ꯄꯛꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯅꯨꯄꯥ꯫ ꯇꯣꯝꯆꯥ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯉꯛꯏ꯫ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯩꯈꯤꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯅ ꯂꯣꯏꯔꯦ, ꯂꯩꯕꯥꯛ ꯇꯧꯔꯨꯕꯒꯤ꯫ ꯂꯩꯇꯦ, ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯔꯥꯃꯨꯛ ꯋꯥꯟꯈꯤꯒꯦ ꯍꯥꯏꯔꯤꯔꯣ? ꯑꯁ, ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩ꯫ ꯃꯥꯏꯃꯨꯅ ꯍꯥꯏꯔꯛꯏ ꯃꯥꯡꯒꯣꯜꯗꯒꯤ꯫ ꯇꯥꯗꯦꯗ, ꯏꯄꯥꯈꯣꯏꯗꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯅꯥꯒꯁꯦ ꯂꯣꯏꯅ ꯇꯥꯊꯤꯔ ꯄꯣꯠꯅꯤꯗ꯫ ꯇꯨ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯦꯕ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯅ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯏꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ꯫ ꯉꯥꯡꯗꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯇꯣꯝꯆꯥ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯥꯏꯃꯨꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗꯒꯤ ꯁꯔꯦꯡ ꯆꯥꯎꯔꯞ ꯇꯧꯕ ꯑꯃ ꯂꯩꯔꯨꯗꯨꯅ ꯊꯥꯔꯤꯛꯅ ꯐꯖꯅ ꯊꯣꯡꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯨ ꯇꯥꯕꯗ ꯃꯕꯨꯛꯇꯨ ꯍꯥꯟꯅ ꯈꯨꯡꯂꯝꯕ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯈꯣꯡꯂꯛꯂꯦ꯫ ꯇꯣꯝꯆꯥ ꯃꯕꯨꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯆꯥꯛ ꯑꯁꯦ ꯍꯥꯟꯅ ꯂꯥꯝꯂꯝꯕꯗꯒꯤ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯅꯝ ꯇꯥꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯅꯝꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯁꯤꯅꯗꯤ ꯆꯥꯛ ꯄꯨꯈꯝ ꯑꯇꯣꯡꯕ ꯑꯗꯨꯗ ꯁꯔꯦꯡ ꯊꯣꯡꯕꯗ ꯇꯦꯡꯀꯣꯠ ꯄꯤꯛ ꯊꯟꯕ ꯑꯗꯨꯗꯒꯤ ꯍꯩꯊꯔꯒ ꯇꯣꯠꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎꯗꯨꯗꯤ ꯍꯥꯎꯅꯤꯍꯦ ꯑꯋꯣꯏꯕ꯫ ꯑꯗꯣ ꯑꯩꯗꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯂꯣꯏꯕꯣ꯫ ꯉꯁꯤꯗꯤ ꯁꯦꯜ ꯇꯥꯜꯂꯣ ꯍꯥꯏꯔꯒ ꯑꯩꯅ ꯑꯣꯟꯅ ꯇꯩꯅ ꯂꯩꯕꯥꯛ ꯑꯣꯏꯅ ꯇꯥꯜꯂꯨꯕꯒꯤ꯫ ꯑꯁ, ꯇꯣꯝꯆꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯆꯥꯔꯁꯤ ꯊꯣꯛꯄꯤꯔꯛꯑꯣ ꯀꯥꯗꯒꯤ꯫ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯉꯁꯥꯏꯗꯒꯤ ꯀꯥꯁꯤꯗ ꯑꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ꯫ ꯑꯁ, ꯆꯥꯛ ꯆꯥꯁꯤꯅ ꯆꯥꯛꯄꯥꯎꯗꯤ ꯂꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯝꯕꯣꯛꯀꯒꯤ ꯃꯥꯡꯗ ꯆꯥꯛ ꯆꯥꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯆꯥꯅꯤꯡꯗꯦ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯏ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯄꯨꯛꯁꯦ ꯀꯥꯏꯈꯩ ꯆꯥꯔꯒꯦ꯫ ꯍꯣ, ꯇꯥꯕꯤꯗ꯭ꯔꯕꯣ? ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯤꯁꯤꯕꯣ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯕꯅꯦ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯤ꯫ ꯁꯔꯦꯡ ꯊꯣꯡꯉꯤꯗ ꯃꯣꯏ ꯇꯥꯗꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯆꯥꯅꯤꯡꯗ꯭ꯔꯥ ꯍꯥꯏꯕ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯒꯦꯀꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯆꯔꯥ ꯋꯥꯅꯕ ꯈꯥꯛꯂꯝꯃꯒꯦ꯫ ꯍꯣꯏ, ꯆꯥꯔꯣ, ꯅꯣꯏꯗ ꯅꯕꯨꯛꯇꯨ ꯀꯥꯏꯈꯩ ꯆꯥꯔꯣ, ꯑꯗꯨꯒ ꯈꯣꯡ ꯍꯥꯝꯗꯔꯣ꯫ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯗ ꯁꯔꯦꯡ ꯊꯣꯡꯕꯗꯣ꯫ ꯃꯥꯏꯃꯨꯅ꯫ ꯇꯣꯝꯆꯥꯗꯤ? ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ ꯄꯥꯕ, ꯑꯩꯈꯣꯏ ꯆꯥꯊꯣꯛꯂꯣꯏꯌꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯕꯨꯛ ꯆꯥꯎꯈ꯭ꯔꯕ, ꯑꯍꯥꯎꯕ ꯊꯣꯡꯕ ꯄꯥꯝꯖꯈ꯭ꯔꯕ ꯃꯥꯅ ꯉꯁꯤ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯏꯀꯥꯏꯔꯝꯃꯅꯤ, ꯑꯗꯨꯅꯅꯤ ꯄꯥꯕ꯫ ꯃꯦꯝꯆꯥꯅ꯫ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯃꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯗꯤ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯀꯥꯏꯕꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯗꯣ? ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯧꯁꯦ꯫ ꯏꯌꯥꯁꯦ ꯏꯀꯥꯏꯗꯅ ꯆꯥꯛ ꯆꯥꯗ꯭ꯔꯦꯗꯅ꯫ ꯃꯥꯅꯤ, ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯏꯌꯥ ꯅꯨꯄꯥꯅꯦ ꯍꯥꯏꯗꯨꯅ ꯐꯍꯟꯅꯤꯡꯂꯨꯕ, ꯁꯦꯜ ꯇꯥꯜꯍꯟꯅꯤꯡꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯦꯜ ꯇꯥꯜꯂꯨꯒ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ ꯑꯩ꯫ ꯊꯝꯕꯤꯌꯨ, ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯅꯤꯡꯊꯤꯖꯅ꯫ ꯍꯌꯦꯡꯂꯥ ꯍꯣꯔꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯅꯣ ꯑꯃ ꯆꯥꯖꯔꯁꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯁꯔꯨꯛꯇꯤ꯫ ꯆꯥꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ꯫ ꯇꯣꯝꯆꯥ ꯃꯥꯗꯤ ꯁꯣꯝꯗ ꯂꯩꯕ ꯌꯥꯔꯝꯗꯦ ꯆꯥꯛ ꯂꯥꯝꯕꯅ꯫ ꯆꯥꯔꯣ, ꯅꯣꯏꯗ ꯅꯕꯨꯛꯇꯨ ꯀꯥꯏꯈꯩ ꯆꯥꯔꯣꯀꯣ꯫ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯧꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯣꯏ ꯑꯍꯨꯝ ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯐꯖꯅ ꯆꯥꯔꯣ, ꯑꯗꯨꯗ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯃꯥꯡꯁꯪ ꯊꯤꯟꯅꯔꯣ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯆꯥ꯫ ꯃꯅꯦꯝꯃꯀꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯈ꯭ꯔꯕ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ꯫ ꯑꯁꯨꯝ ꯆꯪꯉꯛꯂꯒ ꯆꯐꯨ ꯎꯌꯥꯟ ꯊꯝꯂꯤꯕ ꯁꯒꯥꯏ ꯑꯗꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯇꯞꯅ ꯂꯧꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯐꯨꯁꯤꯗꯤ ꯎꯆꯤꯟꯅ ꯊꯥꯡꯊꯔꯦ, ꯎꯌꯥꯟꯁꯤ ꯑꯃꯨꯛ ꯊꯥꯡꯊꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯎꯌꯥꯟ ꯑꯗꯨ ꯇꯞꯅ ꯂꯥꯝꯊꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯜ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯎꯌꯥꯟ ꯃꯈꯣꯜ ꯍꯦꯛ ꯊꯣꯛꯈꯤꯕꯒ
ꯃꯥꯏꯃꯨꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥꯅꯣꯅꯦ ꯆꯥꯛꯁꯪꯗ ꯆꯐꯨ ꯎꯌꯥꯟ ꯂꯪꯈꯥꯏꯔꯤꯗꯨꯕꯣ? ꯅꯞꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯂꯩꯔꯝꯃꯨ ꯈꯪꯅꯤ꯫ ꯃꯦꯝꯆꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕ? ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯍꯟꯗꯧꯔꯤ꯫ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤꯕꯨ ꯍꯧꯗꯣꯡ ꯂꯩꯕ꯭ꯔꯅꯦ? ꯊꯥꯖꯗ꯭ꯔꯒꯅ ꯃꯣꯏ ꯄꯥꯕꯅ ꯍꯦꯛ ꯍꯧꯒꯠꯂꯒ ꯌꯦꯡꯕꯤꯔꯨꯔꯣ꯫ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨꯀꯣ, ꯇꯨꯝꯕ ꯌꯥꯗꯦ ꯑꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯅꯒꯅꯦ ꯏꯪꯈꯣꯜ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅꯤ꯫ ꯍꯣꯏ ꯇꯨꯝꯃꯨ ꯋꯥꯔꯝꯃꯅꯤ꯫ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯗꯤ ꯍꯧꯗꯣꯡꯅ ꯏꯟꯈꯥꯏꯕ ꯃꯥꯟꯗꯦ꯫ ꯃꯁꯤꯒꯤ ꯏꯀꯨꯕꯣꯛ ꯍꯅꯨꯕ ꯑꯁꯤꯁꯨ ꯃꯅꯥꯁꯦ ꯁꯤꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯩꯅꯗꯤ ꯃꯥ ꯇꯨꯝꯂꯝꯃꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯇꯥꯔꯔꯣꯏ ꯈꯜꯂꯒ ꯇꯥꯔꯝꯃꯦꯕ ꯍꯦꯛꯇ꯫ ꯃꯁꯤꯒꯤ ꯎꯌꯥꯟ ꯑꯁꯤꯁꯨ ꯃꯈꯣꯜ ꯊꯣꯛꯅꯤꯡꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯊꯣꯛ ꯍꯦꯛ ꯂꯪꯈꯥꯏꯕ꯫ ꯍꯩꯁ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥꯛ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯐꯨ ꯎꯌꯥꯟꯗ ꯈꯥꯛꯇꯨꯅ ꯊꯅꯝꯕ ꯑꯗꯨ ꯄꯨꯈꯝ ꯑꯄꯥꯛꯄ ꯑꯃꯗ ꯊꯤꯔꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯁꯔꯦꯡ ꯊꯣꯡꯕꯗ ꯍꯥꯎꯃꯟꯗꯨꯅ ꯁꯒꯥꯏꯒꯤ ꯎꯌꯥꯟ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯃꯔꯩꯅ ꯂꯦꯛꯂꯝꯃꯤ꯫ ꯍꯥꯎꯔꯦ ꯁꯔꯦꯡ ꯊꯣꯡꯕ ꯑꯁꯤꯗꯤ ꯎꯌꯥꯟꯁꯤ ꯐꯥꯎꯕ ꯆꯥꯊꯣꯛꯂꯁꯤꯔ ꯈꯪꯗꯦ꯫ ꯍꯩ ꯀꯣꯛꯁꯤ ꯁꯥꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅꯦ꯫ ꯍꯩ ꯇꯣꯝꯆꯥ ꯃꯀꯣꯛꯇꯨ ꯎꯌꯥꯟ ꯑꯗꯨꯗꯒꯤ ꯁꯠꯇꯣꯛꯄ ꯌꯥꯗꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯑꯗꯨꯝꯅ ꯆꯦꯟꯕ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗꯨ ꯃꯈꯣꯜ ꯌꯥꯝꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯃꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯝꯃꯨ ꯈꯪꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯆꯥꯛꯈꯨꯝꯗ ꯂꯥꯟ ꯇꯧꯕ ꯍꯧꯗꯣꯡ ꯑꯁꯤꯗ ꯍꯥꯠꯇꯣꯛꯀꯦꯕ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯗꯣꯡ ꯂꯩꯇꯕꯅꯦꯕ, ꯃꯤꯒꯤ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯁꯦ꯫ ꯏꯀꯨꯕꯣꯛ ꯑꯁꯦ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯗꯨꯗꯤ ꯑꯩ ꯎꯌꯥꯟꯁꯦ ꯐꯛꯂꯥꯡꯗ ꯋꯥꯏꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯒ ꯆꯦꯟꯈ꯭ꯔꯒꯦ ꯍꯦꯛꯇ꯫ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯀꯨꯕꯣꯛꯀꯤ ꯂꯤꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯎꯌꯥꯟ ꯑꯗꯨ ꯐꯛꯂꯥꯡꯗ ꯋꯥꯏꯁꯤꯜꯂꯒ ꯊꯨꯒꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯇꯨꯃꯤꯟ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯏꯃꯨ ꯃꯥꯒꯤ ꯂꯤꯆꯩꯗꯨ ꯄꯥꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄꯗ ꯎꯌꯥꯟꯗꯨ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯑꯣ ꯁꯤꯗꯤ ꯍꯧꯗꯣꯡꯅ ꯅꯠꯇꯦꯗꯅ, ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯑꯆꯧꯕ ꯑꯗꯨꯅ ꯑꯣꯏꯔꯦ꯫ ꯎꯆꯤ ꯑꯆꯧꯕ ꯅꯪ ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ, ꯑꯩꯒꯤ ꯂꯤꯆꯩ ꯃꯔꯨ ꯀꯥꯕꯤ ꯑꯁꯤꯅ ꯁꯥꯟꯊꯒꯤ ꯁꯤꯡꯅꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯒ ꯃꯥꯏꯃꯨ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯝꯆꯥ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯥꯛꯁꯪꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯉꯔꯥꯡ ꯃꯥꯅ ꯊꯨꯒꯥꯏꯔꯝꯕ ꯆꯦꯒꯥꯏ ꯃꯆꯦꯠꯁꯤꯡꯗꯨ ꯂꯣꯟꯅ ꯈꯨꯟꯇꯣꯛꯂꯒ ꯃꯅꯤꯡꯒꯤ ꯋꯥꯔꯛꯂꯣꯝꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯄꯗ ꯎꯌꯥꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯃꯥꯗ ꯍꯪꯉꯛꯏ꯫ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯈꯪꯗꯦꯅꯦꯍꯦ ꯏꯃꯥꯗꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏ ꯑꯁꯤꯗ ꯎꯌꯥꯟ ꯃꯥꯡꯂꯤꯕ ꯑꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯎꯌꯥꯟ ꯊꯤꯔꯨꯗꯣꯏꯁꯦ? ꯍꯥꯏ ꯆꯐꯨꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯂꯩꯌꯦ ꯆꯐꯨꯗꯤ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟ ꯑꯗꯨꯕꯣ? ꯃꯥꯏꯃꯨ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯁꯨꯃꯥꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯧꯗꯣꯡ ꯅꯠꯇꯕ ꯎꯆꯤ ꯑꯆꯧꯕꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ꯫ ꯕꯥꯕꯥ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯎꯆꯤ ꯑꯆꯧꯕꯅꯣꯅꯦ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯑꯣꯏꯅ ꯍꯥꯏꯕꯒꯦ? ꯑꯩꯈꯣꯏꯗ ꯂꯩꯕ ꯎꯆꯤ ꯑꯆꯧꯕꯅꯅꯤ꯫ ꯁꯤꯜꯂꯣ ꯎꯌꯥꯟꯗꯣ ꯑꯃ ꯁꯤꯜꯂꯣ, ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯅꯪꯁꯨ꯫ ꯄꯦꯜꯂꯕꯅꯤꯗꯀꯣ ꯑꯩꯗꯤ꯫ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯁꯤꯜꯂꯣꯅꯦ ꯅꯪꯕꯣ꯫ ꯊꯥꯔꯤꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯍꯧꯗꯣꯡꯅ ꯆꯥꯅꯤꯡꯗꯕ ꯎꯆꯤꯖꯥꯎ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ꯫ ꯊꯥꯔꯤꯛ ꯉꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯆꯥ ꯃꯥꯁꯨ ꯇꯨꯃꯤꯟ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯂꯒ ꯃꯀꯨꯕꯣꯛꯇ ꯍꯪꯖꯔꯛꯏ꯫ ꯏꯀꯨꯕꯣꯛ ꯑꯩ ꯀꯔꯤ ꯇꯧꯖꯔꯛꯎꯒꯦ? ꯇꯣꯝꯆꯥ ꯅꯪꯅ ꯅꯍꯥꯟ ꯐꯨꯛꯂꯒ ꯂꯪꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯇꯥꯟꯊꯣꯔꯛꯎ, ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯃꯔꯨ ꯈꯔ ꯂꯩꯍꯧꯕ ꯎꯏ꯫ ꯍꯣꯏ ꯏꯀꯨꯕꯣꯛ, ꯐꯖꯅ ꯇꯥꯜꯂꯨꯀꯣ ꯁꯤꯡꯗꯣ ꯌꯣꯝꯄꯥꯛꯅ ꯁꯣꯏꯍꯟꯗꯅ꯫ ꯍꯣꯏ ꯏꯀꯨꯕꯣꯛ, ꯁꯛꯇꯥꯁꯤꯗꯤ ꯀꯌꯥꯗꯤ ꯃꯥꯜꯂꯦꯁꯦ ꯉꯥꯡꯂꯤꯁꯦ꯫ ꯄꯪꯖꯔꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯏꯌꯥꯅꯨꯄꯥ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ ꯑꯄꯪꯕ ꯃꯇꯧꯁꯦ꯫ ꯃꯦꯝꯆꯥꯅ ꯑꯣ ꯑꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯗꯨꯗꯤ ꯏꯆꯥꯗꯒꯤꯗꯤ ꯏꯌꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ꯫ ꯄꯪꯖꯔꯁꯨ ꯏꯌꯥ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯅꯥꯕꯨ ꯂꯩꯒꯦ? ꯈꯔ ꯂꯩꯔꯒ ꯏꯁꯨ ꯑꯃꯨꯛ ꯎꯔꯅꯤ꯫ ꯍꯣꯏꯅꯦ ꯅꯨꯄꯤ, ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛ ꯉꯥꯡꯂꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤ꯫ ꯇꯣꯝꯆꯥꯁꯤꯡ ꯇꯥꯅ ꯑꯁꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ ꯏꯀꯨꯕꯣꯛꯅ ꯑꯩ ꯄꯪꯉꯤ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯡꯍꯟꯁꯤꯒꯦ ꯑꯩꯁꯦ? ꯑꯩꯅ ꯇꯥꯜꯂꯤꯕ ꯁꯤꯡꯁꯦ ꯁꯤꯡ ꯀꯧꯕꯅꯤꯅ
ꯆꯥꯕꯗ ꯁꯤꯡ ꯂꯣꯏꯗ꯭ꯔꯅꯦ ꯁꯤꯡꯅꯤꯗ ꯆꯥꯒꯦ ꯃꯅꯥꯎꯁꯨ ꯑꯁꯨꯛ ꯐꯖꯅ ꯇꯥꯔꯤꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯥ ꯁꯤꯡ ꯃꯅꯥꯎ ꯐꯖꯕ ꯈꯔ ꯈꯜꯂꯒ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯁꯤꯡꯗꯣ ꯑꯁꯨꯝ ꯆꯥꯔꯛꯄ ꯑꯗꯨꯗ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ ꯌꯥꯝ ꯁꯥꯏꯅ ꯁꯤꯡꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯃꯥ ꯁꯤꯔꯦ ꯑꯩꯗꯤ ꯁꯥꯕꯅ ꯁꯤꯔꯦ ꯁꯤꯗꯤ ꯃꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯩꯍꯦ ꯇꯣꯝꯆꯥ ꯁꯤꯡ ꯆꯥꯕꯒꯤ ꯁꯥꯕ ꯍꯦꯟꯃꯟꯕꯅ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯥꯏ ꯁꯥꯏ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯃꯌꯥ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯏꯅꯦꯝꯄꯣꯛ ꯑꯩ ꯁꯥꯕꯅ ꯁꯤꯗꯧꯔꯦ ꯏꯁꯤꯡ ꯍꯥꯏ ꯊꯥꯔꯤ ꯅꯪꯕꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯀꯜꯂꯛꯎꯅꯦ ꯇꯣꯝꯆꯥꯁꯤ ꯃꯃꯥꯏꯒꯁꯤ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯦ ꯍꯣꯏ ꯏꯃꯥ ꯃꯣꯏꯇꯥꯗ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤꯁꯦ ꯀꯗꯥꯏꯅꯣ ꯈꯔꯕꯨꯗꯤ ꯐꯔꯦ ꯁꯥꯕꯁꯦ ꯆꯤꯅꯤ ꯈꯤꯇ ꯆꯥꯒꯦ ꯍꯣꯏ ꯀꯔꯤ ꯑꯃꯨꯛ ꯆꯥꯁꯤꯟꯕꯤꯔꯨꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯊꯥꯔꯤꯛ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯒ ꯆꯤꯅꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯆꯤꯅꯤꯗꯣ ꯁꯤ ꯆꯥꯔꯒ ꯈꯔ ꯑꯃꯨꯛ ꯐꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯁꯥꯕꯗꯣ ꯍꯣꯏ ꯀꯗꯥꯏꯅꯣ ꯐꯔꯦ ꯈꯔ ꯃꯦꯝꯆꯥꯅ ꯍꯪꯉꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯀꯔꯤꯒꯤ ꯁꯤꯡꯗꯨꯕꯨ ꯆꯥꯁꯤꯜꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯅꯦꯝꯄꯣꯛ ꯏꯀꯨꯕꯣꯛꯅ ꯑꯩ ꯁꯤꯡꯗꯦ ꯄꯪꯉꯤ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯁꯤꯡꯁꯦ ꯆꯥꯔꯗꯤ ꯈꯔ ꯁꯤꯡꯂꯛꯀꯗ꯭ꯔꯅ ꯆꯥꯔꯨꯕꯅꯤ ꯍꯥꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯅꯨꯀꯣ ꯁꯤꯟꯅꯕ ꯌꯥꯎꯅꯤ ꯅꯀꯨꯕꯣꯛꯅ ꯐꯅ ꯄꯪꯉꯤ ꯍꯥꯏꯔꯁꯨ ꯁꯤꯡ ꯆꯥꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯏꯁ ꯃꯦꯝꯆꯥ ꯑꯩ ꯋꯥꯔꯝꯗꯧ ꯈꯖꯤꯛꯇꯪ ꯉꯥꯏꯗ ꯏꯆꯥ ꯅꯨꯄꯤ ꯑꯃꯇꯪ ꯄꯣꯛꯆꯕꯁꯦ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯝꯅꯤꯗ ꯏꯁ ꯍꯔꯦ ꯂꯥꯏꯅ ꯀꯜꯂꯤꯗ ꯇꯣꯝꯆꯥ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯆꯥꯁꯤꯜꯂꯨꯕꯒꯤ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯀꯥꯗ ꯄꯣꯊꯥꯕꯤꯔꯨꯔꯣ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯤ ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ ꯄꯣꯊꯥꯔꯨꯔꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯅꯨꯄꯥ ꯃꯆꯥ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯇꯣꯝꯆꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅꯅꯦ ꯁꯤꯡꯉꯨ ꯌꯥꯔꯔꯣꯏꯗꯕ ꯅꯌꯥ ꯅꯨꯄꯥꯁꯦ ꯁꯤꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯗꯅꯦ ꯑꯩꯅꯦ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕ ꯁꯣꯏꯔꯣꯏ ꯏꯃꯥ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯈꯔ ꯍꯥꯏꯕꯤꯌꯣ ꯄꯥꯕꯗ ꯅꯌꯥ ꯅꯨꯄꯥꯗ ꯁꯤꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯔꯅꯨ ꯍꯥꯏꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯒꯦ ꯅꯄꯥ ꯍꯜꯂꯛꯂꯒ ꯃꯥꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯊꯥꯛꯂꯒ ꯂꯣꯏꯔꯤ ꯃꯥꯅ ꯁꯤꯡꯅꯕ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯤ ꯏꯃꯥꯒꯤ ꯊꯥꯔꯤ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦꯀꯣ ꯃꯥꯏꯃꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯉꯛꯏ ꯀꯔꯤꯅꯣꯅꯦ ꯅꯃꯥꯅ ꯆꯥꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯨꯕꯣ ꯏꯄꯥꯁꯨ ꯈꯔ ꯈꯪꯒꯦꯗꯅ ꯏꯄꯥꯒꯤ ꯊꯥꯔꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯅꯤ ꯄꯥꯕ ꯑꯗꯨꯒ ꯈꯪꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯨꯡꯗ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯥꯏꯃꯨ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯄꯒꯤ ꯏꯌꯥ ꯅꯨꯄꯥꯅꯤꯗꯀꯣ ꯑꯁꯨꯛ ꯄꯪꯕꯁꯤꯕꯣ ꯁꯤꯡꯂꯔꯣꯏ ꯍꯥꯏꯔꯔꯣꯏ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯤꯡꯉꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯗꯅ ꯍꯣ ꯑꯗꯨꯅꯅꯦ ꯃꯣꯏ ꯄꯥꯕ ꯈꯔꯁꯨ ꯎꯁꯤꯟꯅꯔꯔꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯗꯨꯕꯨ ꯈꯔꯗꯤ ꯁꯤꯡꯍꯟꯅꯤꯡꯉꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯨ ꯈꯪꯍꯟꯅꯤꯡꯂꯦ ꯑꯩꯗꯤ ꯍꯣ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯗꯣ ꯈꯤꯠ ꯁꯥꯒꯠꯄꯤꯔꯨꯔꯅꯨ ꯃꯣꯏ ꯄꯥꯕ ꯅꯪꯕꯣ ꯁꯥꯒꯠꯇ꯭ꯔꯦ ꯉꯁꯤꯗꯒꯤ ꯁꯥꯒꯠꯇ꯭ꯔꯦ ꯑꯩ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕ ꯑꯃ ꯁꯣꯏꯗ ꯉꯥꯝꯗꯅ ꯐꯪꯖꯔꯝꯃꯤ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯖꯔꯤ ꯏꯆꯥꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗꯀꯣ ꯃꯥꯏꯊꯣꯡ ꯍꯥꯏꯔꯦ ꯃꯃꯥ ꯃꯥꯜꯂꯤ ꯈꯖꯥꯏ ꯇꯥꯔꯛꯄꯅ ꯃꯄꯥ ꯑꯩ ꯃꯥꯜꯂꯤꯗꯣ ꯃꯤꯠ ꯑꯅꯤꯅ ꯃꯕꯣꯛ ꯃꯥꯜꯂꯤ ꯅꯥꯇꯣꯟꯁꯤꯅ ꯃꯕꯨꯕꯣꯛ ꯍꯦꯛ ꯃꯥꯜꯂꯤ ꯑꯗꯣ ꯅꯥꯇꯣꯟꯁꯤꯗꯪ ꯃꯃꯥ ꯃꯥꯜꯂꯝꯃꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯤ ꯏꯆꯥꯁꯦ ꯐꯖꯕ ꯀꯩꯅ ꯃꯈꯣꯏ ꯂꯣꯏꯅ ꯃꯥꯜꯂꯒ ꯃꯅꯥꯇꯣꯟꯕꯨꯅ ꯑꯩ ꯃꯥꯜꯂꯤ ꯀꯥꯏ ꯃꯁꯤꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪꯕꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦꯅꯦ ꯃꯆꯥ ꯌꯥꯎꯈꯤꯕꯗꯒꯤ ꯃꯦꯝꯆꯥꯅ ꯍꯣ ꯁꯥꯎꯕꯤꯔꯨꯅꯨ ꯃꯣꯏ ꯄꯥꯕ ꯑꯄꯪꯕꯅ ꯌꯥ ꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯋꯥꯔꯗ ꯑꯣ ꯑꯗꯨꯗꯤ ꯑꯄꯪꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯡꯅ ꯊꯤꯜꯂꯁꯨ ꯑꯄꯪꯕꯅ ꯊꯤꯟꯕ ꯊꯥꯡꯅꯤꯅ ꯑꯩꯁꯦ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯗꯅ ꯈꯠꯅꯈꯤꯁꯦ ꯍꯥꯏꯔꯨꯔꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯣꯏ ꯄꯥꯕ ꯍꯥꯏꯗꯦ ꯑꯩꯀꯣ ꯊꯥꯔꯤꯛ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯎꯡꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯗꯥꯗꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯊꯥ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯄꯪꯎꯡꯗ ꯎꯡꯂꯤꯗꯨꯕꯣ ꯀꯩꯅꯣꯗ ꯅꯨꯄꯤ ꯑꯩ ꯉꯥꯎꯗꯦ ꯏꯆꯥꯁꯦ ꯅꯨꯡꯁꯤꯗꯅ ꯄꯝꯖꯕ ꯑꯁꯤꯁꯨ ꯑꯉꯥꯎꯕ ꯆꯤꯡꯂꯕꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯣꯏ ꯗꯥꯗꯥꯁꯦ ꯋꯥ ꯉꯥꯡꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯒꯠꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ
ꯑꯩꯅ ꯅꯠꯇꯦ ꯁꯤꯗꯤ ꯃꯁꯥꯅ ꯈꯨꯝꯅꯤꯡꯂꯛꯄꯅꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯥꯔꯦꯗꯅ ꯅꯨꯄꯥ ꯅꯌꯥꯅꯨꯄꯥꯁꯦ ꯃꯆꯥ ꯌꯥꯎꯕꯗꯒꯤ ꯍꯩꯄꯥ ꯈꯔ ꯁꯥꯖꯔ ꯃꯥꯜꯂꯦꯅꯦ ꯁꯥꯅꯤꯡ ꯁꯥꯖꯅꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯏꯍꯦ ꯍꯅꯨꯊꯪꯗ ꯑꯣꯏꯅꯗꯅꯒꯁꯨ ꯇꯧꯔꯤꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯕꯣ ꯇꯣꯝꯆꯥꯅ ꯑꯉꯥꯡ ꯁꯨꯝ ꯄꯝꯂꯒ ꯂꯩꯕ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥꯗ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯃꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯅꯤ ꯑꯗꯨꯅ ꯃꯣꯏꯇꯥꯗꯅ ꯈꯔ ꯊꯣꯡꯕꯤꯔꯨꯔꯣ ꯍꯥ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕ ꯍꯣꯏ ꯑꯩ ꯀꯣꯟꯅ ꯊꯣꯡꯂꯒꯦ ꯉꯁꯤꯒꯤꯗꯤ ꯏꯅꯦꯝꯕꯣꯛꯅ ꯇꯦꯛ ꯇꯦꯛ ꯊꯣꯡꯖꯔꯁꯅꯤ ꯑꯗꯨꯗꯤ ꯏꯃꯥꯒ ꯍꯥꯏꯅꯕꯤꯔꯨꯔꯣ ꯑꯩꯗꯤ ꯏꯁꯥꯁꯦ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯇꯣꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯊꯥ 3 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯥꯏꯃꯨꯅ ꯅꯨꯄꯤ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯀꯌꯥꯝ ꯐꯒꯠꯂꯛꯏ ꯅꯨꯃꯤꯠꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯍꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯗꯤ ꯃꯣꯏ ꯄꯥꯕ ꯍꯦꯛ ꯌꯦꯡꯕꯤꯔꯣ ꯍꯌꯦꯡ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥ ꯃꯥꯅ ꯊꯕꯛ ꯆꯠꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯂꯤꯕ ꯑꯗꯨꯗꯤ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄ ꯑꯣꯏꯔꯝꯃꯤ ꯊꯥꯔꯤꯛ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯅꯪꯅ ꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯛꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ ꯏꯁ ꯑꯩꯗꯤ ꯅꯪꯅ ꯊꯕꯛ ꯆꯠꯄꯅꯦ ꯍꯥꯏꯕꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤꯡꯉꯛꯇꯅ ꯆꯠꯂꯤꯕꯣꯏ ꯈꯜꯂꯒ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯁꯟ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯂꯤ ꯑꯣꯏꯔꯦꯀꯣ ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗ ꯊꯦꯡꯅꯔꯨꯏꯅꯣ ꯑꯗꯨꯒꯤꯗꯤ ꯁꯥꯎꯈꯤꯅꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯥꯗ ꯊꯦꯕꯅ ꯋꯥꯅ ꯁꯖꯤꯛ ꯐꯥꯟꯕꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯄꯥꯡꯉꯨ ꯏꯃꯥ ꯏꯆꯥꯁꯦ ꯆꯔꯤ ꯇꯠꯂꯒ ꯁꯤꯔ ꯐꯥꯎꯅꯦ ꯃꯤꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯉꯨꯀꯣ ꯅꯪꯗꯤ ꯍꯣꯏ ꯄꯥꯡꯒꯦ ꯅꯨꯄꯤ ꯄꯥꯡꯒꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯡꯉꯣ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯏꯃꯨ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯑꯣ ꯁꯤꯡꯂꯔꯣꯏ ꯑꯩꯈꯣꯏꯅ ꯐꯅ ꯁꯤꯡꯅꯕ ꯍꯥꯏꯔꯕꯁꯨ ꯁꯤꯡꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯄꯪꯕ ꯑꯁꯤ ꯃꯆꯥ ꯌꯥꯎꯔꯒ ꯁꯤꯡꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯌꯥꯎꯔꯒꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯄꯪꯁꯤꯜꯂꯛꯂꯦ ꯄꯪꯂꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯦꯛ ꯄꯪꯂꯣꯀꯣ ꯇꯣꯝꯆꯥ ꯅꯪ ꯅꯀꯨꯕꯣꯛ ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯕꯣꯔꯒꯗꯣ ꯄꯤꯕꯤꯔꯅꯨ ꯅꯆꯥꯅꯨꯄꯤ ꯋꯥꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯍꯣꯔꯦꯟ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯁꯤꯡꯉꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯁꯤꯟꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯁꯤꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯨꯝꯅ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯐꯨꯡꯒꯥꯗ ꯃꯈꯣꯏ ꯃꯔꯤ ꯏꯀꯣꯏ ꯀꯣꯏꯅ ꯃꯩ ꯇꯤꯛꯇꯨꯅ ꯐꯝꯂꯤ ꯃꯦꯝꯆꯥ ꯃꯌꯥꯅꯨꯄꯥ ꯇꯣꯝꯆꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯂꯝꯃꯤ ꯇꯣꯝꯆꯥ ꯌꯦꯡꯉꯨ ꯊꯥꯔꯤꯛꯅ ꯄꯝꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯇꯣꯝꯆꯥ ꯏꯄꯪ ꯄꯪꯈꯩ ꯈꯨꯝꯗꯣꯔꯛꯏ ꯍꯣꯏ ꯃꯥ ꯅꯨꯡꯁꯤ ꯍꯥꯟꯅꯗꯤ ꯊꯥꯔꯤꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯕꯗꯒꯤ ꯃꯃꯥꯒ ꯑꯃꯠꯇ ꯅꯨꯡꯁꯤꯔꯛꯇ꯭ꯔꯦ ꯌꯦꯡꯉꯣꯏ ꯇꯣꯝꯆꯥ ꯉꯁꯤꯗꯤ ꯏꯅꯦꯝ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯉꯁꯤ ꯅꯅꯦꯝ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯅꯪ ꯏꯟꯗꯕ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯏꯅꯦꯝꯄꯣꯛ ꯑꯩ ꯏꯟꯖꯒꯦ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯀꯨꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯦ ꯉꯁꯤ ꯍꯌꯦꯡ ꯁꯤꯒꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯁꯤꯡꯂꯣꯅꯦ ꯇꯣꯝꯆꯥ ꯅꯀꯨꯕꯣꯛꯀ ꯑꯩꯒꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯍꯤꯡꯕꯁꯤꯡ ꯌꯥꯝꯂꯛꯂꯦ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯍꯥꯛꯅ ꯏꯄꯪ ꯄꯪꯅ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯍꯩꯇꯅ ꯂꯩꯍꯧꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯈꯣꯏ ꯇꯨꯡꯗ ꯑꯉꯥꯡꯗꯤ ꯆꯥꯎꯁꯤꯜꯂꯛꯀꯅꯤ ꯊꯥꯖ ꯌꯣꯟꯖꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯈꯣꯏꯅ ꯀꯔꯤ ꯎꯟꯕꯤꯒꯅꯤ ꯏꯁꯨꯒꯤ ꯇꯣꯝꯆꯥ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯔꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯁꯤꯟꯊꯣꯡ ꯈꯪꯍꯟꯅꯤꯡꯕ ꯑꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯏꯄꯥꯅꯅꯦ ꯏꯆꯥꯗ ꯇꯊꯤ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯀꯨꯕꯨ ꯉꯥꯛꯎꯀꯣ ꯅꯪꯅ ꯏꯀꯨꯕꯣꯛ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯁꯨ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯤ ꯁꯦꯝꯗꯣꯛꯄꯗꯤ ꯉꯝꯗꯦ ꯑꯩꯅ ꯏꯀꯥꯏꯒꯟꯕ ꯑꯁꯤꯒꯤꯔꯁꯨ ꯈꯪꯗꯦ ꯑꯩꯅ ꯁꯤꯟꯐꯝ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕ ꯑꯁꯤꯁꯨ ꯌꯦꯡꯉꯣꯏ ꯏꯀꯨ ꯋꯥ ꯍꯥꯏꯒꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯛ ꯍꯛꯅ ꯏꯀꯥꯏꯒꯟꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯏꯀꯥꯏ ꯊꯤꯒꯜꯂꯕꯗꯤ ꯌꯨꯝꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯣꯏ ꯏꯀꯨꯕꯣꯛ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯩꯀꯥꯏ ꯂꯥꯟꯗꯨꯅ ꯏꯀꯥꯏꯗꯅ ꯊꯕꯛ ꯊꯤꯕ ꯆꯠꯂꯒꯦ ꯑꯗꯨꯒ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ
ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯊꯥꯛꯂꯒꯗꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯇꯣꯝꯆꯥ ꯅꯪꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯕ꯭ꯔꯅꯦꯍꯦ ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯅꯦ ꯏꯕꯦꯝꯃ꯫ ꯍꯣꯏ ꯅꯦꯝꯄꯣꯛ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ꯫ ꯃꯁꯤꯅꯅꯤ ꯅꯌꯥꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯊꯤꯗꯨꯅ ꯊꯕꯛ ꯁꯨꯔꯒ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯊꯥꯛꯂꯒꯅꯤ ꯍꯥꯏꯖꯔꯤꯕꯁꯤ꯫ ꯁꯣꯏꯗ꯭ꯔꯦꯍꯦ ꯁꯟꯕꯤ ꯂꯩꯗ꯭ꯔꯤꯉꯩꯗ ꯍꯧꯗꯣꯡ ꯍꯥꯠꯄ ꯃꯣꯏꯇꯥꯗꯒꯤ ꯋꯥꯁꯤꯗꯤ꯫ ꯍꯥꯏ ꯊꯥꯔꯤ ꯅꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯤꯗ ꯊꯧꯅꯥ ꯍꯥꯞꯄꯤꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅ ꯏꯌꯥ ꯑꯁꯦ ꯁꯤꯊꯗꯅꯒ ꯇꯧꯔꯤꯅꯦ꯫ ꯊꯥꯖꯗꯕ ꯏꯃꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯁꯤꯡꯉꯛꯄ ꯁꯦꯜ ꯇꯥꯟꯕ ꯀꯌꯥꯝ ꯍꯩꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯨꯄꯤꯅ꯫ ꯍꯣꯏ ꯍꯣꯏ ꯌꯦꯡꯖꯔꯒꯦ ꯏꯃꯥ ꯏꯆꯥꯗꯤ ꯃꯣꯏꯇꯥꯗꯒꯤ ꯀꯨꯝꯍꯩꯗꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯆꯥ ꯄꯪꯕ ꯈꯔ ꯐꯔꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯏꯃꯨꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫